Sunil hoigi mi punbadudi kaya langde kuina unarudraba mamanaba khara tangna fangba suti da punbani matured oiraba nupa kharagi reunion gumbani dinner gi kanna sin langi chauna mafam sandokliba balcony aduda puthoktuna barbecue tawnaba hotne nungsit sitmanbagi yadraduna ngaihak panthai Sunil di mawongduda nokladuna phagi tawi barbecue na bidre tawri irombaga champut kada mai onsilasi maya midi yamde makhoi ahum ama lakpaga Sunil ga Purnaga manga khaktani punpham gidi Sunil hoigi apartment na inung nungai mapham chawi thongba thakpada anakpada leiba mi sing wa kaya ngangnade ayambana north east macha ngakta leiba na suni mapanda mai gi phibam yare haira kanduda meat grill tawba hawi atai su camping chair amamam tharaduna fami foldable table macha ama mayaida thamladuna chana thaknaba plate glasses thamne seasoning phasana tawraba meat ki masha munba horakpada lakpa manamdo hena chaklam hallare phamliba mayamduda loitriba panghangda hangi meat ngaina somda fruits khara semduna puthore aduna hogatle glass amamam pairaga cheers tawramdaiduda Sunil gi mamanaba amana haire party host itauna ceremonial speech amatang pisi Purna do ingak-ngakna Sunil da yeng kari leiraba jatno khalladuna chumna ngahak punbani khallubani adubu kaino madi leirame Sunil glass adu thangatuna haire ngasi mi manga punbada mi ani amadi pakhang including me nungairaba pakhang punsi cheers makhoi manga do cheers tawi nokladuna aduga Sunil amukso haire amana mi ani pakhang oibasi hojik amadi pham hai doctor hairase sachat hairase I am getting married in 3 months prabhu maya sabas congratulations ita ibungo tawdawni sachat kuina leimalle hairibani khoidi nungaire warise mayam nangangnari du ta da khai Purna Sunil de yeng leiminaraga ma adu phau khangjaba natte announcement aduda pungak ngakre nahanda oiraboi khali mana linthoidu pharak taraklanu ma laibak yenglage hairambadu kayam kui khragene makhut thektuna pai tha ahum di mapung pharamal Purna adumna mathanta WakhaL khali kanduda Sunil na Purna gi lengjumda paiduna attention adu mangonda pishilei pumna maksi ita oibungo Purna mahasoina oithokhanbani thank you ita oibungo phajaba nang leramdradi ai nanga sum liminarambasu yaiko ihe Sunil hojikti nathanta lihoro kanano nangna luhongdoisibo linthoi haibiduro natradi kana oini thumandro kam kanda khangnaginabani bo chahi matangsi panthabagi timing oidrini prabhu hek khangnabaga sachat natrai dawana anan hairiba marup siso chumi haiduna makok nomlei karam tawnano haidana wari hanglakpada Sunil warili nupisi Purnagi sembirini haidana mapa ibungoduna intro tawi chahi loibagi party amada maduda mana oina khangna hobani hek ubada thamoida ting laukhre haibana chingba dramatic dialogue khara machit hapchilladuna adudagi mana khara thabak thujinjabaga nupi mayumnasu luhongba pambaga mapa chanakhre tha ahum sigi manungda numit thaban aphaba ama yengnaba hairini luhongbagi sinlangnaba thaurangdu haure asina chingba wari du taraga mayam wa noi Purnagi sila aga mana oina phaisinkhre haiba matangdudana amukke hena ananna hai Purna nangsu khara khalluni matam hendoktorene magiro leiyema ado masana thai-duna koi chen-cheli hoje luhongningdabana ngawraba adubudi pakhang punsimuk nungai leiponteda barbecue gi meat adu soloisilaktuna pusilagle lautha machit chai maikhu paisilaktuna mayamdo chair pairaga nakal amaromda amuk chatli amaromda amuk thaiseli tawnai adugumlaba lamtagi numidangdo makhoi masel kayadi nungaire somda thoibi hoigina mawong amani khara naha oibagi
active oibasi makhoina heli. Karaoke room dauna disco light bulb ama thechilaga isai sai. Microphone ado amana changsilaktuna amuk mulli amana amuk. Ngahakta khud hangde isai di makhal suri. Kitchen da burner adu thangtharaga thoibina ensang singdu thongi. Mayamdagi thongba thakpa khwai hena haibasi mana oiribani. Masagi su yamna pamjai. Masana thongli khai penjaba midani. Nancy na changsilaktuna achapot illi. Kay tawruga. Loireda asi mahi se sawalaga. Iromba se loishila age dude. Hoy. Ado maroi do thakchilu kinu ko. Horen charamdai do ina hapseba. Yes baby. Nancy na iromba hogatle. Asumne ensang mathel singdo loishin minaraga kupshinduna thaname. Aduga mayam langliba adomda thokla aga yawi. Asumna langbasi pakna fangde. Scholar ama oina yamna chilli. Loinama. Assignment ikhatnaba hotnaba seminar mayam ama mukyawnaba hotnaba. Adudagi makhoigi paper aduga mari leinana koichat chattuna mi unaba. Field visit tawba, mi interview loba, loiba naiba natte. Sunday phawba suti leitaba numitsu yawribani. Aduna asumna tangna fanglakpa mikupsi makhoi ayamba fully enjoy tawhongnaba hotne. Waruba chilluba mayamdu kauthoklaga adugumba hectic schedule adudagina thairaklaga life asi ngahak pothahanbani. Thoibina thoklakpada chinglemba isai shaktuna leirami. Khonjel aduga yam serious oiba saktamda lamyaidaga leplaga saklambaduda nokninglaktuna hai. Khonjel siga isai siga yari amta lepo. Mayamdu thoibigi waduda nokthore. Chinglemba sunoi. Thoibe isai am present toru lao. Aidi lyrics amta phade. La 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 sumain sakpadi haini. Os loire. Bahang se kap ama tha adi lyrics suma sama thanta paring pai thorak do mal. Amta pusin ko ko. Adu ay yade have natra. Kanana bo hodura iba idea na. Mahesh na. Thoibi Mahesh ta yenglai. Mahesh sumamit manalaw thokla duna hai. Engunda ga luin tai na baiwani. Nang na sembagi tai na bani. Wadu phagi pangta ta thoi. Langbaga nokpaga apartment manung dun nillabani. Nancy so Mahesh ta tumin chirul tawduna hai. Aina asi tu'u atay wina puro na hydra. Na hydra ba? Wine gumba pura amadi pharoidra se. Noi thoibi se am sathi. Thoibi gi amalai mana yaningladi loina yai. Mangonda boundary leite. Aduga mana yaningdradi kham thengna yade. Masi makna magi yaningdaba side lomda chattanaba pulliba mi singna yeng duna chatli. Yaningdaba side lomda thenglurabadi madu punsigi oidoribani. Amuk hangatpa yararoidaba phibam amada. Pung 12 tarakpa aduwaida dinner chai. Living room aduda koina famladuna. Adugi matung ahing thengna pulamba singdo magi maphamda hannakre. Ahing pung ani aduwai phau Nancy ga thoibiga mayam pulambagi room kaika loishilhoi. Living room adu wai taina wari susane. Nancy na ngasai chinglemba na nang laaga aberde rakani haidana ngairaga nang na taisu taibide. Tai kidraba. Hoi. Nana kem haida khai hina dabai type ta mangleba tu da aina room da insila ido. Oh, ai bab oidre. Ai khoina ga tai giya da khai ma nang ngai leri ni. Ado nang asumain torok pa sa hina da brohana. Nangi boyfriend na birthday ba say hana dagi haina rakta bra haiba. Nancy gi wadu da thoibi khali. Ma bo haina khidabra. Thaina class 11 kari kanda ingaw na nupa amadi khangnaki. 10 loirakpagi masana masalai sabi phari khanjarakpa matangduni. Punsigi ahanba oinani. Yausangda koirakke haiduna lai. Mangondagi class ama senior ni. School su pulli. Matamduda angang iwai gari ga thauduna lai. Mamanaba puraga. Makhoigi yausang sports siliba mafam aduda unaribani haiduna une. Matangduda nupa aduna aber amukti taiki. Kitang may nakal amada. Yamna ikaina, yamna koina tayrakpani. Thoibi mihul sukhide. Tayrakliba aber adudagi ikai bagi mamay ngangsin baduna hena machu ngangkibani. Thoibi wari du ningsinglaga khangnok thorei. Thaina nenenche. Aina ngangori kanda amukti tayrakre abe. Adum kanda
Ikai boy kay ui gyan menam tata kideda. Nang na haiba first boyfriend da. Hoy. Kyam kuina chatki ke dubo. Aina 12 karak pada dum tokre da. Mama na khangak padagi. Chayiro. Chayde. Nongma tuition mafam da lakpa. Mama ga thengnaraba. Numito. Ekhoi mama na ne wari sa si ibungo haina hotel amada pusilaga wari sai. Aduda idum masa mathanta lap thokre. Noi ma na kai hairiba. Aina tahobadadi hojik angang yam oiri chahi khara leiraga khangnau 12 thagadawa chahi su oibanina atai da distraction pihaningde hojik lairik padawa matamni nang sumatik charaga lao na haikigum dawi wadu taraga nensina pura nang ni noi ma se wa se chumna tapna ngangbadi manba aduga manungda sharp blade ama dum yepa aiba dumai do bro marak marakta ado adum lakhidre dudage la aina BA second semester kaba matamduda masu Chennai rom da engineering tambani long distance oibe adum yakidre aduga yek su thoknaba yek se am lurame aidi khangude hoima aidi mahesta kai yek mogam da hangdi yek uramadi kamai dawni thoibe Nancy ki pakhat padu uraga thoibi nokli adumna noklak padu dadi Nancy prap haire Chinglem badi nabani di ye koidabro khangde ai nongmada hangudebo pura berani na nangde hana so idea leiba poni aduga hangdaba oiramoida family na su yari bani na oidrabagi oiramni nangne Chinglem bagi kaisu khanbide ko Nangi first boyfriend du so sumain khan kidabra natraga yam nungsikibra ado ngai khone ado di yek namara moiraga toknaradi nang yam nungaira moibo thoibi har yam toramgani ado makti tawkhededa amarom da yam phari na khale yek ki wasina amada thamkhraga yawasa little toxic to me aingonda nungai taba mong khara tawkhri kai angang yam noiri kanda khanglamdra so tapna uri magi behavior like asiyaroi ashi tawganu kaini am thinglakpagumba male superiority ge idea da tonglaga leibagumba protectory ne haibagi mingda rights exploit tawrakpa mata nang nungshi baini aina hairi se na hairaga aigi value thamdabadu aigi identity manghanbadu adai sauri ne hairaga warakta yararoi phura phadawni gumba word seasonarpa an absolute example of patriarchal man aduri am phatte mi amoine hingminabada karigi khetnaba lehandoino in every sphere that chapmana na yengdobani majority of the people in our society are like that nang ne hena khangi doni nupi suni patriarchal ideology da tonglise nupa khakta nate nupi su majority saruk yauri bani ai sa nupi ojarasu ekhori sumain dawi kaina hairaga nupi exploit toba kango aduga maruina feminism gi fourth wave da yauri base social media da tawriba mayam hate speech harassment body shaming tawriba objectify tawriba ha khangdre da Nancy masi matang se putho ikhai loiraroi ado nang adugumba mi du da kilap thokhoba yam thina phar angang ori kandadi WakhaL su loin cham asigumba wasu yamna khande aduga usu udi ado mi amagi pure form se mature ori kandalai khetnaba su uri sina oramgani aikhoina sum chahi yam la ikhai dinaramba imanabi masing hantharaise WakhaL manaba yengakpada oidoini ani du wari sana thabak loishin minare tumbadi nongalamdai pung 3 aduwaida tum waruraga tumlabanina mathang numittadi pakna hogatnadi thengna pung 4 makhai aduwaida ya haurei hogatpaga tande mande thoibi magi manamasing thariba singdu ising khara chaibi ayukta chaibasina nungsa thoklakpada pambi masa phaba henbagum tawi neko jansu thoibina chatpa khuding tung ko in inari mamai bon lawba du thangatladuna kesinaraduna ayuki breakfast thorang tawi chane bread yerum butter ga haptuna to semlaga makhagi gali aduda angang mayam amalangli amana amada ising haijinnabagi aber chaisinabagi urau tharau taunaraduna amuk doluk thillaga
sangu chatpagi makhol tai. Thoibi balcony aduda magi cha cup adu puthoraklaga yengi. Thaina angang oiringaida asomna machin manaw mayamga ising hygiene aduna sanabadu ningsinglei. Machi singna thori puraklaga lambi da thatli. Aduga ising bol pik thana yawba bucket adu puthoraklaga gate nakal da thamlibani. Arak pami bol aduna thomi. Angang singdu unadanaba leisabi macha singna thai duna cheli. Thoibi nokmi tauna asom ningsing lambadagi ngarang purnagi saktamdu urai. Mayamna thainagi wari saraga mana mathanta tumin kaisho haidana leibadu. Khalli. Purnagi childhood ado kanagi maphamda phangdava oishano. Nong mamana haiki. Kaigino, nangna thainagi wari sukli lidriba. Kidauge haino du taraga. Aina nahanday adum aigi wari mayam amali. Nangidi sukhai haide. Tell me how your childhood days were. Khangning liba karigino. Hai ma, tinarabanina loinarabanina khangning ba masana tai. Asibo hangine. Karigino ye. Haining daba matang krale. Nangi shu leiramgani. Adumaina aigi su le. Nangi di yam kre. Pass wa haining de future gi wari su saning de. Hoi, pass ki do de haining dre phare. Aduga future gi wari tawning dre base. Angak pa natro. Mi khuding mag ai de hayeng wai si tawni si pami loin thame. Nangna kari pamba hayeng wai. Aingonda mug adumaina daisilaga loisingano. Nangi khadrak to ai loin khangabani. Thoibi, langlen thoibi, mazai be ma thoibi. Asi haina purna thoibi da makok chep thaduna yenglaga noi. Aibo moirang thoibi amuk oihalabro yambo. Oihali. Because you are like her. Haijin gano. Asing bani. Kaigino khangbra. Kaigya. Literature student amo oiraga moirang thoibi gi mawong su khangde nangde. Aikhoida tamsu tamdana. Larik pu syllabus da tamba khak pagadro. Adudi nang hairo. Kamaina noba. Kidori noba. Well, she was a spoiled and willful child. Yambo! Thoibi mamit lau thore. Hairakliba wadunani. Mabo asum taubra. Purnadi chumme mana hairido haibagi mawongda makok nomladuna Thoibi de yengi. Thoibi na hai. Adura manay hairisa. Yamna maray chakri kali. Pambu pamlaba phangnaba do. Phangsu phangi. Aina khara maray tawba sida. Yamna phai haiba. Moirang Thoibi bu phatti kanana hainage. Mayamna ngaunaribani. Matik chabi nupi amagi image ni. Haraupam thokdro. Aina nang male hairakpase. Nangi khohaidu nani. Kamaina hayo hairino. Moirang Thoibi dauna masak phazai haihaningiro. Yare. Purna kanna noi. Matamdo Thoibi ga maga tinarakpa kuidriba nongnini khakki warini. Inaw na wari saba horakpa matangduda adumna Purnana Thoibi si hek laknai. Matamdusho yausangi asigumba lamta loisilakpa matang oikhibani. Kona maga tha amarom loinarba matungda khanglakpani. Purnana Thoibi da magi paski wari kaya sadribagi maram. Numit ama khakta likhi. Yokohamagi sahar mayoldagi labna hapta ama trip chatpa matangda. Pukning penna wari khara. Asumna yausang ado nongmana mayam punduna langlaga. Aduga nongmana apartment aduda ichik-chikna loishili Thoibi. Numit nini aduda WakhaL su yamna khali. Aduga hana feel tawdaba emotions kharasu masa mathanta realize tawzarabani. Holiday loiduna university amuk resume tawi. Hanagum hectic schedule aduda mayam kuchin ba horakle. Yausang matong nongma leiraga evening ama Thoibi park lomda lai. Chinglemba su wari sarage khanduna thogla u haina kauthokke khanba matangni. Park yaubaga ikhang haudana Purnaga thengnai. Gate adu hek changbada leplambani. Hek thairaga chatpadi phazada kaunada yadraduna kaunai. Hi, good evening. Good evening. Nakaldagi Ceciliana chepthaduna yenglai. Mangda lepliba Thoibida. Kanano Purnana asuk harauna kaunariba.
Ngasay makhay itan-tana liplamlaga hojikta mamit asi khangsing singgalakliba. Yengliba mityeng adusu nokmi tauriba minok adusu. Kayada khetnariba. Asumna purnagi saktamda mawong matawda khetna halibi nangbu kanano.